Hoi Entertainment YouTube channel na ngasishu mayamgidamakta wari ama puduna lakchari. Wari asi asengma thokhiba tabada yamna nungaitaba thokhaningdaba thodok amagi wari ni. Wari asi mayamgi mafamda tahanjaba matamda soihi lankiba kayama yaurabasu tabiriba mayamna ngakpiu haiba wafam asi thamjaraga wari asi haujarage. Wari asi Arunachal Pradesh ki Papumpare district ki manung channa leiba Karsingcha hairiba khungang amada thokiba wari ni. Tang manga November 2020 ki pung ani taba aduaida Karsingcha gi Black Point khungangdagi mioi khara laklammi. Makhoina lakpada gari ama urami. Madugi gari adu Innova car ni. Gari asi Chingmai gi angamba lambi gi matai lokhada tagadabagi panduna leramki. Gari asi kanagumana khara hek inbada lokhada tagadabagi phibamdani leiramliba. Mayamna madugi phibam adu ubada gari adu accident tauba oiramgani khanaramki. Mayamna gari adu yengubada gari manungda mi yauba uramki. Adubu makhoina mi adubu lauthoktuna kanba ngamlamkide. Maramdi gari adu lokhada tagadabagi ngaiduna leiba mong adu ubada. Gari adu makhoina khajitang thengubada lokhada taba yabagi phibamda leirami. Maram aduna police da call taugi. Pandardewa police station da call laktuna gari accident thokpagi pau phangki. Police team khara ngahak leiraba matung mafam aduda yaurokhi. Police sing aduna gari adu chingkhanabagi damak JCB kaukhirami. JCB na gari adu chingkhalamki. Gari adu thoidok hendokna akai atoidi leiramde. JCB na chingkhatpada khara scratch leibadu natana. Karigumba gari adu accident thokpa oiragadi gari aduda atek akai kharadi yauba yai. Adubu gari adu karishu atek akai yauduna leiramba thengnaki. Aduga amukka henna ngaklibadi gari gi mamang seatta haibadi driver seat ki thangnaba seat aduda nupi ama gyan mangduna yaurami. Gari adu thoidokna akai ato yaudabana maram oiraga gari gi thong adu yamna laina hangki. Manungda yauramliba nupi adugi phibam khara soklamki. Kokti yaichinbagi mami taramki. Nupi adugi hakchangsu yamna saramki. Maram machina takpadi thokliba thodok asi hojik ikui kuidana thokiba thodok amani khangmangamki. Nupi adu khudakta hospital da pukhirami. Gari gi registration number dagi gari adugi mapu thiba hauki. Asomdana hospital da leiriba nupi adu sire haibagi pau lakhi. Kokti yaichinbagi amadi I thokpa henman kibana sikibani hairi. Police na madugi pau adu tabada amukka hena jingnaduna gari gi interior manungda khara hena kumna yangchilamki. Adubu gari gi manungdadi asigumba pot amadi gari da yashinbagi shaktam amata uramde. Adubu I kharadi taramki. Adudi matau karamna kokti yashillebano haiba khalamki. Pot khudingmak asi kanagummana kokta akanba posak amana thomlaga gari da hapchin mamalamki. Pot khudimak munna khantaraba matung case asi hana mamangdagi munna khantharaga tawba pre-plan gi pot ama uramki. Gari gi registration number dagi gari mapu adu khangmangamlamki. Innova car adu mafam adugi ex-MLA haibadi Member of Legislative Assembly Lesi Leki hoigi imungini. Adugi pau adu khangbadagi makhoigi imung aduda call tawduna hospital da kaurami. Lesi gi imung manung hospital yorklamki. Hospital da leiramliba nupi adu yenghalamki. Nupi adu ubada makhoi angakpa phauramki. Matau karamna thoklibano haiduna hairiba nupi asi makhoigi mamong nupi Tichimina Lisi gi oirami. Tichimina mahaki mapuroiba Roni Lisi atopa yum amada leibani. Yumgi miyoisingna Roni bu call tawduna hospital da karoklami. Tichimina gi mama busu call tawrami. Asumna makhoigi imung manung hospital aduda loina lakhi. Adugi matung police na mina gi hakchang postmortem tawnaba hairami. Siriba misi asi kari maramdagi matau karamna siribano haibadu khangmangamnaba kari accident da siribara natraga atopa ama oibra haibadu thigalamki. Roni Lisiga police ka wari sanarami maduda Roni na hairami. Makhoi ngasi pung anida Karsingcha da chatkadabani adubu ai thabak ama leibadagi mana hana
ꯆꯠꯍꯟꯈꯤꯕꯅꯤ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩꯁꯨ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ꯫ ꯃꯌꯥꯝꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯌꯥꯝ ꯀꯞꯄ ꯂꯥꯎꯕꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯤꯅꯥ ꯊꯥ 3ꯀꯤ ꯑꯉꯥꯡ ꯅꯥꯎꯄꯨꯔꯕꯅꯤ, ꯃꯤꯔꯣꯜꯂꯕꯅꯤ꯫ ꯖꯅꯨꯋꯥꯔꯤꯗ ꯑꯉꯥꯡ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯆꯍꯤ 8 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯄꯨꯂꯤꯁꯅ ꯇꯦꯆꯤ ꯃꯤꯅꯥꯕꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯪꯅꯕ ꯁꯤꯠ ꯑꯗꯨꯗꯒꯤ ꯐꯪꯈꯤꯕꯅꯤ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯤ ꯑꯇꯣꯞꯄꯅ ꯊꯧꯕ ꯑꯣꯏꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯔꯣꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤꯔꯝꯃꯤ꯫ ꯔꯣꯅꯤꯗꯁꯨ ꯍꯪꯈꯤ, ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯔꯤ ꯈꯪꯕ ꯉꯝꯈꯤ꯫ ꯀꯥꯔꯁꯤꯡꯁꯥ ꯆꯠꯅꯕꯒꯤꯗꯃꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯇꯥꯊꯥꯡ ꯁꯨꯌꯥꯡ ꯀꯧꯏ꯫ ꯃꯍꯥꯛ ꯑꯅꯧꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯍꯞꯇꯥ ꯑꯃꯃꯨꯛꯇ ꯐꯥꯕꯗ ꯉꯥꯏꯔꯝꯈꯤꯒꯅꯤ ꯊꯕꯛ ꯇꯧꯕ꯫ ꯋꯥꯍꯪ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨ ꯇꯥꯊꯥꯡꯅ ꯊꯧꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯇꯥꯊꯥꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯅꯥ ꯈꯛ ꯐꯪꯈꯤꯕꯅꯤ꯫ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯊꯤꯕ ꯍꯨꯝꯕ ꯇꯧꯈꯤ, ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯈꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯍꯤꯡꯂꯤ, ꯑꯗꯨꯒ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯇꯦꯆꯤ ꯃꯤꯅꯥꯒꯤ ꯍꯤꯁꯇꯣꯔꯤ ꯊꯤꯒꯠꯄ ꯍꯧꯈꯤ, ꯃꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯈꯔ ꯃꯈꯩ ꯈꯪꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ꯫ ꯃꯤꯅꯥ ꯂꯋꯔ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯄꯣꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯇꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯄꯤꯛꯄ ꯑꯣꯏꯔꯕꯁꯨ ꯃꯤꯅꯥꯒꯤ ꯋꯥꯈꯜꯗꯤ ꯑꯆꯧꯕ ꯑꯁꯥ ꯀꯌꯥ ꯈꯜꯂꯝꯈꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯝꯈꯤ꯫ ꯈꯨꯡꯒꯪꯗ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯇꯥꯅꯒꯔꯗ ꯂꯥꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤꯗꯃꯛ꯫ ꯇꯦꯆꯤ ꯃꯤꯅꯥ ꯄꯣꯂꯤꯇꯦꯛꯅꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯀꯣꯔꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯀꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁ ꯑꯔꯨꯅꯥꯆꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯦꯀꯥꯎꯟꯠꯁ ꯑꯦꯟड ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯤꯗꯒꯤ ꯇꯦꯆꯤ ꯃꯤꯅꯥꯒ ꯔꯣꯅꯤ ꯂꯤꯁꯤꯒ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯇꯦꯆꯤ ꯃꯤꯅꯥꯅ ꯔꯣꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯐꯥꯎꯔꯝꯈꯤ꯫ ꯔꯣꯅꯤꯅꯁꯨ ꯃꯤꯅꯥꯕꯨ ꯄꯥꯝꯂꯝꯈꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯔꯛꯄꯗꯨꯅ ꯆꯍꯤ 2 ꯐꯥꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯁꯤ 2010ꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎꯔꯝꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯔꯣꯅꯤꯅ ꯄꯥꯝꯖꯕ, ꯅꯨꯡꯁꯤꯖꯕ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯥꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤ ꯍꯥꯏꯔꯝꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯐꯕ ꯃꯤꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯌꯦꯡꯅꯔꯕꯗꯤ ꯊꯥꯛ ꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯆꯃꯝꯅꯕ ꯈꯔ ꯄꯣꯛꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯤ ꯑꯁꯤ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯝꯗꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯕꯗ ꯃꯤꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯊꯥꯛ ꯅꯦꯝꯃꯤ, ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯔꯣꯅꯤꯒꯤ ꯏꯃꯨꯡ ꯃꯤꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯤꯅꯥꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯔꯝꯈꯤ꯫ ꯃꯤꯅꯥꯒꯤ ꯏꯃꯨꯡꯁꯤꯡꯅ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯐꯥꯎꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯊꯥꯛ ꯅꯦꯝꯕ ꯑꯩꯈꯣꯏꯒ ꯃꯔꯤ ꯁꯦꯝꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯈꯤ꯫ ꯃꯤꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯇꯥꯌꯣꯟꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯔꯣꯅꯤꯒꯤ ꯏꯃꯨꯡꯁꯤꯡ ꯊꯣꯏꯗꯣꯛꯅ ꯑꯅꯦꯝ ꯑꯋꯥꯡ ꯌꯦꯡꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯔꯝꯈꯤ꯫ ꯔꯣꯅꯤ ꯑꯃꯗꯤ ꯃꯤꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯈꯟꯕꯗ꯫ 2012ꯇ ꯔꯣꯅꯤ ꯑꯃꯗꯤ ꯃꯤꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯌꯥꯝ ꯈꯪꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 2 ꯂꯩꯔꯕ ꯃꯇꯨꯡ ꯂꯤꯁꯤꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯛꯈꯤ꯫ ꯍꯥꯏꯕꯗꯤ
ꯃꯤꯅꯥ ꯃꯃꯥ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯔꯣꯅꯤꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅꯥꯕꯨ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯪꯗꯅ ꯍꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤ 2016ꯗꯅꯤ꯫ ꯑꯁꯤꯒꯤ ꯀꯣꯔꯠ ꯃꯦꯔꯤꯖꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯔꯣꯅꯤꯅ ꯂꯣꯏꯅꯃꯛ ꯁꯤꯜ ꯂꯥꯡꯈꯤ, ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯃꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯣꯔꯠ ꯃꯦꯔꯤꯖ ꯑꯁꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ 4 ꯂꯩꯔꯒ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯄꯣꯛꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯝꯈꯤ, ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯛꯄ ꯐꯥꯎꯔꯝꯈꯤ꯫ ꯆꯍꯤ ꯑꯗꯨꯛ ꯁꯥꯡꯂꯕ ꯃꯇꯨꯡ ꯀꯣꯔꯠ ꯃꯦꯔꯤꯖ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯔꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯇꯧꯖꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ 2017 ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯅꯤ ꯑꯃꯗꯤ ꯃꯤꯅꯥ ꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯔꯣꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ꯫ ꯋꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯠꯅꯕ ꯍꯧꯈꯤ, ꯃꯥꯕꯨ ꯐꯨꯕ ꯍꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯅꯥ ꯃꯦꯟꯇꯦꯜꯂꯤ ꯇꯣꯔꯆꯔ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯆꯍꯤ 4 ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯛꯄꯗ ꯔꯣꯅꯤꯗ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯔꯣꯅꯤꯅ ꯀꯔꯤꯁꯨ ꯇꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯔꯣꯅꯤꯅ ꯃꯤꯅꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ, ꯗꯥꯏꯚꯣꯔꯁ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯅꯥ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯗꯥꯏꯚꯣꯔꯁꯀꯤ ꯋꯥꯔꯤ ꯑꯗꯨ ꯔꯣꯅꯤ ꯑꯃꯗꯤ ꯃꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ꯫ ꯔꯣꯅꯤꯗ ꯍꯪꯂꯝꯈꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯗꯥꯏꯚꯣꯔꯁ ꯄꯥꯝꯂꯤꯕꯗꯤ? ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤ ꯍꯧꯖꯤꯛ ꯆꯍꯤ 5 ꯐꯥꯔꯕꯅꯤ, ꯑꯗꯨꯒ ꯀꯣꯔꯠ ꯃꯦꯔꯤꯖ ꯇꯧꯕꯅ ꯆꯍꯤ 1 ꯐꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯗꯥꯏꯚꯣꯔꯁ ꯄꯥꯝꯂꯤꯕ? ꯈꯟꯕꯗ ꯑꯉꯛꯄ ꯑꯃꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯅꯤꯅ ꯂꯨꯍꯣꯡꯂꯤꯕꯁꯤ 2ꯔꯛ ꯁꯨꯕꯅꯤ꯫ ꯔꯣꯅꯤꯒꯤ ꯃꯄꯥ ꯍꯧꯖꯤꯛ MLAꯒꯤ ꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯏꯂꯦꯛꯁꯟꯗ ꯀꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ MLAꯒꯤ ꯔꯦꯄꯨꯇꯦꯁꯟꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ꯫ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯦꯞꯀꯗꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯕꯨꯡ ꯅꯨꯄꯤꯕꯨ ꯐꯨꯕ ꯆꯩꯕ, ꯇꯣꯔꯆꯔ ꯇꯧꯕ, ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯗꯥꯏꯚꯣꯔꯁ ꯇꯧꯔꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯌꯥꯝ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯔꯦꯄꯨꯇꯦꯁꯟꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯃꯍꯥꯛ ꯑꯦꯗꯖꯁ ꯇꯧꯗꯨꯅ ꯂꯩꯔꯒꯦ, ꯈꯠꯅꯔꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 1-2 ꯁꯨꯔꯕ ꯃꯇꯨꯡꯗ ꯔꯣꯅꯤꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯐꯨꯕ ꯆꯩꯕꯁꯨ ꯇꯧꯔꯝꯈꯤ꯫ 2019ꯗ ꯑꯃꯨꯛ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯔꯣꯅꯤꯒꯤ ꯋꯥꯈꯜ ꯍꯣꯡꯂꯤꯕꯅꯣ, ꯀꯔꯤꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯅꯥꯅ ꯊꯤꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯔꯣꯅꯤꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯔꯣꯅꯤꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯀꯗꯥꯏꯗ, ꯀꯅꯥꯒꯤ, ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯤꯒꯠꯂꯝꯈꯤ꯫ ꯃꯤꯅꯥꯅ ꯊꯤꯒꯠꯄꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯔꯣꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯨꯃꯤ ꯇꯌꯥ ꯀꯧꯏ꯫ ꯋꯥꯔꯤ ꯄꯨꯝꯕ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯒ ꯅꯨꯄꯥꯒꯤ ꯑꯍꯜꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯔꯣꯅꯤꯅ ꯆꯨꯃꯤ ꯇꯌꯥ ꯀꯅꯥꯅꯣ ꯈꯪꯗꯦ, ꯗꯥꯏꯚꯣꯔꯁꯀꯤ ꯃꯔꯝ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯔꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯃꯤꯅꯥꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ, ꯔꯣꯅꯤ, ꯃꯤꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ꯫ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯈꯤ꯫ ꯔꯣꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯁꯨꯝꯅ 2020ꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯔꯣꯅꯤ ꯑꯃꯗꯤ
ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯅꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯃ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯏꯃꯨꯡ ꯃꯌꯥꯝ ꯍꯔꯥꯎꯅꯔꯝꯃꯤ ꯃꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯔꯣꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯇꯠꯇꯅ ꯔꯣꯅꯤ ꯑꯃꯗꯤ ꯃꯤꯅꯥꯕꯨ ꯎꯅꯕ ꯑꯗꯨꯝ ꯂꯥꯛꯈꯤ ꯔꯣꯅꯤꯒꯤ ꯏꯪꯈꯣꯜꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯀꯦꯁ ꯈꯔ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯁꯤꯡꯁꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ 2020 ꯅꯕꯦꯝꯕꯔ ꯊꯥ ꯌꯧꯔꯛꯄꯗ ꯔꯣꯅꯤꯅ ꯃꯤꯅꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯁꯤꯡꯁꯥꯗ ꯃꯈꯣꯏꯕꯥꯅꯤ ꯆꯠꯂꯒ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ 5 ꯅꯕꯦꯝꯕꯔ 2020 ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯅꯤ ꯀꯔꯁꯤꯡꯁꯥꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗ ꯔꯣꯅꯤꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯤꯅꯥ ꯍꯥꯟꯅ ꯆꯠꯅꯕ ꯍꯥꯏꯔꯝꯈꯤ ꯃꯤꯅꯥꯁꯨ ꯌꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯅꯤꯅ ꯄꯨꯂꯤꯁꯇ ꯇꯝꯂꯝꯈꯤ ꯅꯕꯦꯝꯕꯔ 5 2020ꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯗꯊꯪ ꯑꯃꯗꯤ ꯃꯤꯅꯥꯒ ꯀꯔꯁꯤꯡꯁꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯔꯣꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯂꯤꯔꯝꯈꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ 5 ꯅꯕꯦꯝꯕꯔꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯗꯊꯪ ꯁꯨꯌꯥꯡꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯇꯤꯚꯤꯗ ꯃꯤꯗꯤꯌꯥꯗ ꯅ꯭ꯌꯨꯁ ꯂꯥꯛꯈꯤ MLAꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯄ ꯃꯥꯟꯕ ꯑꯃꯒꯨꯝꯅ ꯅ꯭ꯌꯨꯁꯇ ꯊꯣꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯝꯈꯤ ꯃꯤꯅꯥꯒꯤ ꯖꯁꯇꯤꯁ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ ꯇꯞꯅ ꯇꯞꯅ ꯏꯔꯥꯡ ꯆꯥꯎꯊꯣꯔꯛꯈꯤ ꯀꯦꯁ ꯑꯁꯤ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯀꯦꯁ ꯑꯣꯏꯈꯤꯔꯝꯃꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯁꯦꯝꯈꯤꯔꯝꯃꯤ ꯃꯁꯤꯗ SP SDPO ꯃꯈꯣꯏ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯌꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯤꯅꯥꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯤ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯃꯤꯅꯥꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯤꯅꯥꯒꯤ ꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯃꯤꯅꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯃꯤꯅꯥꯒꯤ ꯀꯣꯛꯇ ꯅꯨꯡꯊꯪꯒꯨꯝꯕꯅ ꯊꯣꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯤꯅꯥꯒꯤ ꯈꯣꯡ ꯑꯃꯗꯤ ꯁꯥꯀꯟ ꯂꯦꯡꯖꯨꯝꯗ ꯁꯣꯛꯄꯒꯤ ꯃꯃꯤ ꯈꯔ ꯇꯥꯏ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯪꯕꯗ ꯑꯁꯦꯡꯕ ꯑꯃꯗꯤ ꯊꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯁꯣꯝꯗꯅ ꯏꯅꯣꯚꯥ ꯀꯥꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯗꯥꯊꯪ ꯁꯨꯌꯥꯡ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯊꯪꯅꯁꯨ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯍꯥꯏꯈꯤꯔꯝꯗꯦ ꯑꯃꯨꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯥꯅ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯩꯗ ꯒꯥꯔꯤ ꯑꯗꯨ ꯂꯣꯈꯥꯗ ꯇꯥꯈꯤꯕꯅꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯆꯤꯡꯅꯕ ꯑꯃꯨꯛꯀ ꯍꯦꯟꯒꯠꯍꯜꯂꯤ ꯃꯔꯛ ꯑꯁꯤꯗ ꯃꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯅꯤꯒꯤ ꯈꯨꯠ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯆꯤꯡꯅꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯄ꯭ꯔꯨꯞ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯁꯨ ꯌꯥꯔꯝꯈꯤꯗꯦ ꯇꯞꯅ ꯇꯞꯅ ꯃꯅꯨꯡꯗ ꯔꯣꯅꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯝꯃꯤ ꯊꯤꯒꯠꯄ ꯑꯗꯨꯗ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯗꯤ ꯔꯣꯅꯤꯒꯤ ꯃꯊꯛꯇ ꯍꯥꯟꯅꯗꯒꯤ ꯀꯦꯁ 3 ꯂꯩꯔꯝꯃꯤ ꯀꯦꯁꯁꯤꯡ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯏꯝꯐꯥꯜ ꯑꯃꯗꯤ ꯅꯥꯒꯥꯎꯟꯗꯅꯤ ꯑꯗꯨꯗꯒꯤ ꯔꯣꯅꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯗꯤ ꯃꯤꯅꯥꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯃꯈꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯍꯪꯂꯝꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯧꯈꯤꯗ꯭ꯔꯦ ꯃꯤꯅꯥ ꯃꯤꯔꯣꯜꯂꯕꯅꯤ ꯃꯌꯥꯝꯅꯁꯨ ꯔꯣꯅꯤꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯊꯥꯖꯈꯤꯗꯦ ꯑꯁꯣꯝꯗ ꯗ꯭ꯔꯥꯏꯚꯔ ꯗꯊꯪꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯐꯖꯅ ꯍꯥꯏꯗꯕꯗꯒꯤ ꯄꯨꯂꯤꯁꯅ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯁꯄꯦꯛ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯗꯊꯪ ꯑꯁꯤꯅꯤ ꯃꯤꯅꯥꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯔꯝꯕ ꯃꯣꯇꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯄꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯅꯕꯦꯝꯕꯔ 5ꯗ ꯗꯊꯪ ꯐꯥꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ 3rd ꯗꯤꯒ꯭ꯔꯤ ꯐꯥꯎꯕ ꯇꯧꯗꯨꯅ 9 ꯅꯕꯦꯝꯕꯔꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯈꯤ ꯃꯤꯅꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯔꯣꯅꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ 10 ꯅꯕꯦꯝꯕꯔꯗ ꯗ꯭ꯔꯥꯏꯚꯔꯅ ꯍꯥꯏꯕꯗꯒꯤ ꯔꯣꯅꯤꯁꯨ ꯐꯒꯠꯈꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯍꯥꯏꯗꯣꯔꯛꯈꯤ ꯔꯣꯅꯤꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ
ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯆꯨꯃꯤ ꯇꯌꯥ ꯆꯨꯃꯤꯇꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯈꯤ ꯃꯈꯣꯏ ꯑꯅꯤ ꯂꯤꯚꯤꯡ ꯔꯤꯂꯦꯁꯟꯗꯁꯨ ꯂꯩ ꯍꯥꯏꯈꯤ ꯑꯍꯥꯟꯕ ꯑꯣꯏꯅ 2016ꯗ ꯔꯣꯅꯤꯅ ꯃꯤꯅꯥꯗ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯗꯕꯗꯒꯤ ꯑꯣꯏꯈꯤꯗꯦ ꯔꯣꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯄꯥꯒꯤ MLAꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ 2019ꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯄꯥꯒꯤ ꯌꯦꯡꯗꯨꯅ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤꯗꯦ ꯔꯣꯅꯤ ꯃꯤꯅꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯗꯥꯏꯚꯣꯔꯁꯁꯨ ꯄꯤꯕ ꯌꯥꯗꯕꯅꯤꯅ ꯃꯤꯅꯥꯕꯨ ꯍꯥꯠꯂꯒ ꯆꯨꯃꯤꯒ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛ ꯔꯣꯅꯤꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯆꯨꯃꯤ ꯇꯌꯥꯅꯁꯨ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯇꯛꯁꯤꯟꯈꯤꯔꯝꯃꯤ ꯊꯥ ꯀꯌꯥ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯁꯔꯨꯛ 3-4 ꯈꯥꯏꯗꯣꯛꯇꯨꯅ ꯇꯧꯈꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯌꯥꯅꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯈꯠꯅ ꯆꯩꯅꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯅꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯃꯤꯅꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯅꯤꯗ ꯆꯤꯡꯅꯕ ꯂꯩꯇꯅꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯔꯣꯅꯤꯅ ꯃꯤꯅꯥꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯈꯤꯕꯅꯤ 2020 ꯃꯤꯅꯥꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯄꯨꯝꯕꯗ COVID-19ꯒꯤ ꯑꯋꯥꯕ ꯃꯥꯏꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯅꯤ ꯃꯌꯥꯝꯁꯨ ꯔꯣꯅꯤ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯑꯐꯕ ꯔꯣꯅꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯈꯤ ꯃꯤꯅꯥꯁꯨ ꯑꯅꯤꯁꯨꯕ ꯃꯆꯥ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯔꯣꯅꯤꯅ ꯍꯥꯏ ꯆꯨꯃꯤ ꯇꯌꯥꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔ 2020ꯗ ꯔꯣꯅꯤ ꯃꯃꯥꯟꯅꯕ ꯀꯥꯄꯋꯥꯡꯂꯤꯇꯦꯗ ꯐꯣꯟ ꯇꯧꯈꯤꯔꯝꯃꯤ ꯃꯈꯣꯏꯕꯥꯅꯤ ꯁ꯭ꯀꯨꯂꯤꯡ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕ ꯑꯣꯏꯕꯒꯤ ꯔꯣꯅꯤꯅ ꯃꯥꯕꯨ ꯍꯦꯟꯅ ꯊꯥꯖꯈꯤ ꯔꯣꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯤꯅꯥ ꯍꯥꯠꯅꯕꯒꯤ ꯃꯤ ꯊꯤꯅꯕ ꯍꯥꯏꯔꯝꯈꯤ ꯀꯥꯄꯋꯥꯡꯅ ꯌꯥꯔꯗꯨꯅ ꯃꯤꯅꯥ ꯍꯥꯠꯅꯕ ꯃꯤ ꯊꯤꯕ ꯍꯧꯔꯝꯈꯤ ꯔꯣꯅꯤꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯅꯤ ꯍꯥꯏꯔꯝꯈꯤ ꯀꯥꯄꯋꯥꯡꯁꯨ ꯌꯥꯈꯤ ꯀꯥꯄꯋꯥꯡꯅ ꯗꯊꯪ ꯁꯨꯌꯥꯡꯗ ꯍꯥꯏꯔꯝꯈꯤ ꯗꯊꯪ ꯁꯨꯌꯥꯡ ꯀꯥꯄꯋꯥꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯤꯔꯞꯇꯒꯤꯅꯤ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯗ꯭ꯔꯥꯏꯚꯔꯁꯨ ꯊꯕꯛ ꯑꯗꯨ ꯌꯥꯔꯝꯈꯤ ꯀꯥꯄꯋꯥꯡꯅ ꯔꯣꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯂꯩꯔꯦ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ 27 ꯑꯣꯛꯇꯣꯕꯔꯗ ꯃꯤ 3 ꯔꯣꯅꯤꯒꯤ ꯃꯔꯨꯞ ꯀꯥꯄꯋꯥꯡ ꯗ꯭ꯔꯥꯏꯚꯔ ꯗꯥꯊꯥꯡ ꯑꯃꯗꯤ ꯇꯥꯅꯦ ꯈꯣꯌꯥꯡ ꯍꯣꯇꯦꯜ ꯁꯨꯞ ꯑꯃꯗ ꯆꯦꯛ ꯏꯟ ꯇꯧꯈꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯕ ꯔꯣꯅꯤꯅ ꯂꯣꯏꯅ ꯄꯤꯈꯤ 28 ꯑꯣꯛꯇꯣꯕꯔꯗ ꯃꯈꯣꯏ ꯑꯍꯨꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯈꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯇꯧꯈꯤ ꯃꯤꯅꯥ ꯍꯥꯠꯄ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯛ ꯌꯦꯡꯕꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯃꯥꯟꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯈꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2-3 ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯝꯈꯤ 29 ꯑꯣꯛꯇꯣꯕꯔꯗ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ 30 ꯑꯣꯛꯇꯣꯕꯔꯗ ꯈꯣꯡꯁꯥ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯗꯥꯊꯪꯒ ꯔꯣꯅꯤꯒ ꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯅꯥꯗ ꯗ꯭ꯔꯥꯏꯚꯔ ꯗꯥꯊꯪꯕꯨ ꯈꯪꯅꯍꯜꯂꯝꯃꯤ ꯉꯁꯤꯗꯒꯤ ꯗꯥꯊꯪ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯅꯤ ꯅꯪꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯗꯥꯊꯪꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯔꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯂꯥꯟꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯝꯃꯤ ꯅꯕꯦꯝꯕꯔ 5, 2020 इखंग खंगहौदना ड्राइवर ताथांगना नवेम्बर तांग 2दा रोनीदा हायरमी अैना तौगदब थबक असे अकीबा फावी अै इथंदना थबक असी तौब ngamoi मी अमगा थीरउ अै मतेंग तौनबा वाही अदु ताबदा रोनी मथा सारमखी हौजिक करी तौब ताई हाइदुना वखल खलमी अदुदगी माना मागी मरुप कपवांगदा कॉल तौरमखी अदुदगी ताथांगी मतेंग तौनबगी मी अमगा थीरमी अदुदा तामरेट खोयांग फंगी महाक्सु ड्राइवरनी तोइमुक्ता गाड़ी थौबनी मासु हाइरिबा प्लान असिदा याउदुना थोकदबा थौदोक असी थोकदबा नोमा वालिंगै रोनीना कासिंगसागी लंबी अदु येंगहलमखी अदुगा नुमिदांग वाइरमदसु ड्राइवर तथांगा पुल्ली मोइना तौगदबा वारी पोंबा तानरमी असुमना नवेम्बर 5 नुमित यौरक्लमी पुंग 12 दगी अमा अदुवाइदा मिनागा ड्राइवर अनोबा तथांगा कासिंगसागीदमक चटलमखी तांजा अदुदा मिनागी मरी मता अमा कॉल तौरअमी अदुदा मिनाना हाई कासिंगसादा चली थबक अमगी मागी नुपा रोनीसु कासिंगसादा लाकनी हायरमी ngahak wari sanaba matungda phone thamkhirami mina driver gi thangnaba sitta
फंबनी असुमना खरा चलबा मतुंग लंबी की मताइदा तामरेट लेप्तुना लेरमी प्लान की मतुंग इना इनोवा कार अदु थतुना लिप निरमी ड्राइवरना आइगी मरुपनी हायरमी मेनानसु करिसु कायदे फमो हायदुना मखोय अहुम गारी अदुदा पुन्ना लाकमिनाखी खरा चलबा मतुंग लंबी अदु अचिकपा मफम यौरक्लमी अचिकपगी तांजा लौदुना तामरेटना मीनादा नुंगथंगना थोमरक्लमी मीनासु मसा गाथोकचनबा होनरमी अदुबु मीना था तरुक तरेकी नावपुरीबनी मरम अदुना थोकलिबा खुदिंगमक अदु नावपुरीबा आंगांग अदुबुसु सोक्तनबगी होनरमी अदुबु नुंगथंगना थोमलकपदा कोकता सोक्तुना ई कया अमा ताकी ई यामना ताबदगी मीना वाखल ताखिरमदे पंगथखिरमी अदुदगी तामरेट कुमथरगा चेनख्रे अदुगी मतुंग खरा चलगा ब्लैक पॉइंट गाड़ी खामखी प्लान की मतुंग इना गाड़ी अदु लोखादा इंथनबा होनखी करिगुंबा गाड़ी अदु लोखादा इंथरमलबदी गाड़ी अदु पोखाइदुना वारी पुंबा कनासु खंगदना लोइसिलमगदबनी अदुबु मियोइबगी नोंदम हाइदुनी हुरानबगी तरानी मपुगी नोमा हाइबदुनी गाड़ी अदु यामना वाना ताथंगना इंथै अदुबु गाड़ी अदु लोखादा ताबा हौरकपदा लोखादा खरा इंथबगा गाड़ी अदु पंदुना लैकी अदुदगी पाखत्तुना ड्राइवर चेनखिरमी असुमना फना यामना लोटनबा होटनरबसु अइना तौबना अइना फंगबा माना तौबना माना फंगबा हाइबगुमना हौजिक्ति पुलिस की खुत्ता तारे रोनी की मरुप कपवांग लितेगी मथक्ता हानदगी क्रिमिनल चार्ज मरी लेरमी 13 नवंबर दा तिलब डिस्ट्रिक्ट की पुलिसना कपवांग तमरेट अदुगा 13 नवंबर दा तिलब डिस्ट्रिक्ट की पुलिसना कपवांग तमरेट अदुगा तनेसु फगटपा ngamखी मखोई पुना मी तरेट फगटपा ngamखी रोनी चुमितया अदुगा मखोई खुसिन थौरांगदा यावबा मरुप अमसु फगटखी पुलिसना मखोई मफमदगी मोबाइल फोन मरी फगटपा ngamखी मखोईदगी फगलिबा मोबाइल फोन अदु हारिबा थौदोक अदुदा सिजिनबगीदमक लैखिबा मोबाइल फोनी अदुगा नुंथंग अदुसु फंखी फेब्रुवारी 2021 दा पुलिस चार्जशीट सेमख्रे अदुगा यूपीआ सेशन कोर्टा सबमिट तौख्रे मखोई मथक्ता IPC 302-120B 201-316-279 हाइरिबा असि चार्ज तौखी खोइसाउनरबा मियामना इरांग चकतुना मिहातपबु फासी तौनबा तक्सिलामी मतुंग तारकपता असि कुमलबा थबक असि तौदनबा हाइबदी एग्जाम्पल ओइना सेमनबा मखोइना असुमना तौबदगी फासी तौदुना हातखिबनी हाइबदु खंगलगदी मखाताना अदुगुंबा थबक अदु तौगे खलकपदा तौदनबगी फासी तौनबा डिमांड तौरमखी मखोई जुडिशियल कस्टडीदा लई हौजिकी ओइनादी सेशन कोर्ट तौरी ngasiगidi wari asi matang aswaida losinjare mayamna wari asi tarba matungda kari phawibage haibadu aikhoida comment tawduna khanghanbirau aduga channel asibu support tawbiduna like share amadi subscribe tawba kaubiganu